पीरी अखोई मयामना टेक्स पीबगी प्रजा मयामना मधुगी दमकता मोय तोलोब चारगा नत्रगा गवर्नमेंट रन तौरगा लेरगा इरमदम लेपाक इचम मिचम सिंसिदा ngasi government na madu ngakpa protection people ngamloi haiba tarade government lebe ya tha leite asigi tamakta security forces state ki center ki india government na tolop piraga ngak sening ngai gi tamakta thamlibani aduga ngasi mi ama phobada ngak pusung ngamde pha pusung ngamde adu airadi loina hanbi gro tolop su chabirunu nomai su paibirunu akhoi lamdam sida waiching ngai ni lamching ngai ni oi hanbana phai akhoi ni thokpa ngambado akhoi tawrage haibse akhoi haining na khre aduna ngarang ahandu asonda mi ambush tawraga laibak thina ahum laikhide haibado akhoi loina condemn tawe chumi adu kanana hatpuno karambana hatpuno haibado thithok tringaida karimsu maram laidabada ichino lengmei sing naga sing micham sing da lambi de heta pharaga asumaina ngasi phobada thadokdana लेरिबा हाइबसे करम्बा पृथ्वीदा सि लो लेगे हबा सा लमचतनी मतमदा अफगानिस्तान दा ईरान दा इराक दा तोपदा पाकिस्तान दा टेररिस्ट ना तथरे अदु तौरेना टेररिस्ट मयामगी तथरंबा मयाम दो ngसिदी अतोप लेपाक दा नतना मणिपुर दा ओइना टेररिस्ट से तथदना लेरे असि अहान बनते इचिनाव लेमै सिंगा खुद थाबा नुपी सिंगसु खुद यावना खुद थाबा खुनगी मीदा मई चंगलगा मई थाबा चथुत सिंह कयादा थ्रेट तौबा फाबा पुनबा फुबीबसे ngसिना अहानबा नते तौरिबा टेररिस्ट सिंगना चथरिबसे अदुबु मसी गवर्नमेंट करिमता एक्शन लौखतपा ngsi फाबदा ngamdaba हाइबसे मसीदिगी मोइना हेना थौना लेरगा तौथोरख्रबनी अदुना गवर्नमेंट अथुबा मतमदा सिगुंबा चथरिबा मी सिंगसि फारगा फजना पिफम थोपा मराग दंदीदु पिरकांदा मतुमनावदा सिगुंबसे लेरोइदबनी अदुबु ngसिदी याम इकाइनिंगाइदी ngarahan sigi komsa khurgi manakta phakiba haibase kilometer chama lising ama thabak sunati only 20-25 kilometers ni masida lengak ama leina surrounding sida security forces bayam thamnaga sida lemo khongda army gi headquarter leiraga leina mitara nipan si phakiba kanda garimatat maduda operation changlaga gandaba haibado adudi akhagi security leiriba lengak leiriba sina phasuno haibaga chamanai aduna ngasi ichinaw mayam da ina haining badi phaba hunba chathariba pataba lamcha chathariba sagi lamcha chathariba terrorist ki chathariba di tawge haiduna moidi chathage na chatharabani tawrabani akhoi ngasi haigada base kana da no akhoi di government da haibatai government si kari ki tamak no people sing da protect tawninga gi tamak ta akhoi gi lam protect tawninga gi tamak ta government se thambani aduga ngasi government na garimata thaba ma panthok da ba haibasidi akhoi bu minambani ado akhoi ka dongai su lemna laibe yaroi aduna ichinaw naga lengme atopa taluk mayam ngasi si da tingiriba ima ibel na khoi waram ni akhoi khale khange kanamata ningba kaiba ningba hanbigano akhoi na hainingbadi akhoi asigumba fataba chathariba mayam se mase achumba wayalama purakri phobadi akhoi lemina batai lepkadabani aduna ngasi pendaba akhoi mayam lei adubu government na hairiba phakiba mi sing adu kangangamde hairibase yamna mase akhoi ikainingai ni aduga adungba chathariba mi woi sing aduda nomai paiba singna nomai single shot chu tawdaba phaba punba su tawdaba aduga oidaba padaba swaida imphalda kadai da micham singdedi security singna aduga government na pharaga phuraga punba jail da happa loka da happa mayam akhoi thenare aduga phataba chatharaga micham singda hatlaga pharaga sigumba mayam chathabasidi ngasi akhoi gi lengakna garimata action lokhatpa ngamdaba haibase akhoi justice se leitere akhoi karamaina hujik nicham akhoi se hingadabano akhoi loina ma hujikti gari aisra safety gi mafam leitere amada oirasu aduna id ngasi se khitang kaino tawre loi leader sina khanbiro id yaradi akhoi yauna matam tharo ngasi sak mak hujik siloiraga chase arasu chase akhoi mayam chalaga chief minister ki banglo da governor ki banglo da changlaga mi phakiba taruk to hujik phawda release todabado
오직 아이코이드 신하들이 야로이 해보세 아이코이드 정선닝이 아동바 아마 떠들어디 아이코이 미 싱세 이제 너 트라이버 피퍼 어쩌고 왜그래 아이코이 싱시부 미 오이는 우드래요 아이코이 미 오이는 우드래 사 집어 사 퍼버 핫보다 사 무콜리르가 티르가 그나나 핫보노 하이드나 사 퍼보다 거이는 티걸래 핫퍼미도 퍼보다 던디삐래 파인 따홀래 사 애기 사 퍼보 집어 퍼보다 망 기버 간다 선 퍼보다 일호의 퍼보다 오 퍼보다 하멘 퍼보다 거이는 티르가 마두기 아중거 부토에 어시 미따라니 반 파르가 어제 미따루 퍼보다 어시 노미가 홈 수르바 머리 수르 퍼보다 세들 가로메나 머리불기 가로메나 뚜미나 레바 하이브세 아이코이브 미워이는 라우드래 선인백이 폴리티사이즈 오버기 와나때 시디 수중중대 아드나 아이코이드 끝나다 하이그니 가로메나 아이코이 하이그니 뭐이람디 마코이게 아토리티니 뭐이게 레스폰시빌리티니 도범이 놈을 빠이러가 부도 도범이도디 뭐이기 떠게는 떠보니 뭐이는 뭐이 하이브 따르디 다세나 가로메나 하이로 아이코이나 그리 안간부 너희도 아이코이수 아이코이기 안간부 아이코이 떠보다이